ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏꯅꯥꯎ ꯀꯩꯁꯥ ꯃꯍꯥꯛꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯍꯤꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯨꯡꯒꯥ ꯅꯥꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯨꯡꯒꯥ ꯅꯥꯏꯕꯒꯤ ꯆꯠꯅꯕꯤꯗꯨ ꯃꯥꯡꯉꯛꯄꯒꯤ ꯐꯪꯕ ꯆꯩꯊꯦꯡ ꯑꯗꯨꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯅꯥꯏꯕ ꯀꯌꯥꯃꯨꯛ ꯌꯥꯎꯔꯤ, ꯇꯧꯕꯇꯕꯨ ꯑꯅꯝꯕꯅꯗꯤ ꯐꯨꯡꯒꯥ ꯅꯥꯏꯕꯒꯤ ꯆꯠꯅꯕꯤꯁꯤ ꯃꯨꯠꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯁꯤꯅ ꯀꯥꯟꯅꯔꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯐꯨꯡꯒꯥꯁꯤ ꯑꯩꯈꯣꯏ ꯐꯤꯂꯣꯁꯣꯐꯤ ꯑꯣꯐ ꯀꯣꯂꯦꯖꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯍꯥꯟꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯐꯨꯡꯒꯥꯁꯤꯗ ꯃꯩ ꯇꯤꯛꯑꯒ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯒ ꯌꯨꯝꯗꯨꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯏꯄꯨ ꯑꯣꯏꯕ ꯌꯥꯏ, ꯏꯄꯥ ꯑꯣꯏꯕ ꯌꯥꯏ, ꯃꯗꯨꯅ ꯐꯛꯇ ꯐꯝꯃꯦ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯆꯥ ꯃꯁꯨ ꯄꯨꯟꯅ ꯀꯧꯁꯜꯂꯒ ꯆꯠꯅꯔꯣꯟ, ꯊꯛꯁꯤ ꯈꯥꯁꯤ, ꯑꯗꯒꯤ ꯁꯦꯟꯃꯤꯠꯂꯣꯟ, ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯔꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯧꯔꯝꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯝ ꯑꯝꯇ ꯊꯣꯛꯇꯦ, ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯑꯗꯒꯤ ꯊꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯆꯠꯅꯕꯤꯗꯨ ꯃꯥꯡꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯤꯡꯃꯛꯁꯤ ꯊꯣꯛꯄꯅ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥ ꯏꯄꯥ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯅ, ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕ ꯀꯩꯁꯨ ꯉꯝꯗꯦ꯫ ꯃꯥꯒꯤ ꯐꯣꯟ ꯑꯃꯃꯝ ꯄꯥꯏꯔꯒ ꯁꯨꯝ ꯃꯇꯝ ꯂꯦꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯆꯥꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯌꯦꯡꯉꯤꯕ꯭ꯔꯥ ꯀꯩꯁꯨ ꯌꯦꯡꯁꯤꯟꯗꯦ꯫ ꯑꯗꯨꯅ ꯑꯌꯨꯛ ꯊꯛ ꯆꯠꯈꯤꯕ ꯑꯗꯒꯤ ꯉꯥꯎꯁꯟꯅꯕ ꯆꯠꯈꯤꯕꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯦ, ꯆꯠꯈꯤꯗꯤ ꯈꯪꯕ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯅ ꯍꯥꯟꯅ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯟꯕ ꯑꯃ ꯆꯪꯉꯦ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤꯗꯨ, ꯃꯃꯥꯡꯉꯩꯒꯤ ꯆꯠꯅꯕꯤꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯇꯥꯔꯒꯗꯤ ꯀꯅꯥꯝꯇ ꯂꯝꯍꯦꯟꯕ ꯉꯝꯃꯣꯏꯕ꯫ ꯌꯨꯝꯗꯒꯤ ꯏꯆꯥ ꯏꯁꯨ ꯆꯠꯊꯣꯛꯑꯒ ꯅꯤꯁꯥ ꯆꯥꯕ ꯉꯝꯃꯛꯑꯣꯏ, ꯃꯔꯝꯗꯤ ꯍꯣꯔꯦꯟ ꯐꯦꯃꯤꯂꯤ ꯄꯨꯂꯞ ꯄꯨꯜꯂꯒꯅ ꯋꯥ ꯇꯥꯟꯅꯒꯗꯕ ꯑꯣꯏꯕꯅꯤꯅ ꯃꯥ ꯌꯨ ꯊꯛꯆꯤꯜꯂ ꯂꯥꯛꯄꯗꯤ ꯌꯥꯔꯔꯣꯏꯕ꯫ ꯃꯔꯝꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕ ꯑꯃ ꯆꯪꯉꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯉꯥꯛꯄ ꯑꯃ ꯆꯪꯉꯦꯕ꯫ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯁꯤꯡꯅ ꯖꯦꯅꯦꯔꯦꯁꯟꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯊꯥꯏꯅꯒꯤ ꯑꯣꯏꯔꯦ, ꯂꯥꯏ ꯊꯥꯖꯗꯦ, ꯑꯗ ꯍꯧꯖꯤꯛꯇꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯖꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯌꯥꯎꯔꯤ꯫ ꯑꯩꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟꯅꯤ ꯃꯈꯣꯏꯗ, ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯥꯡꯕꯨꯒꯤꯗꯤ ꯃꯣꯏꯗꯤ ꯊꯥꯏꯅ ꯅꯠꯇ꯭ꯔꯕ꯭ꯔꯥ? ꯑꯗꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯤꯡꯉꯤꯕ ꯂꯥꯍ ꯃꯣꯏ ꯊꯥꯏꯅꯒꯤ ꯅꯠꯇ꯭ꯔꯕ꯭ꯔꯥ? ꯑꯦꯅꯤ ꯙꯔꯃ ꯈꯨꯗꯤꯡꯒꯤꯁꯨ ꯊꯥꯏꯅ ꯅꯠꯇ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇꯒꯤꯔ ꯊꯥꯏꯅꯒꯤ ꯑꯣꯏꯔꯤꯁꯦ? ꯑꯗꯨꯅ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯑꯃ ꯆꯪꯉꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯃꯥꯡꯍꯜꯂꯣꯏꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯈꯪ ꯑꯍꯩ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯁꯦ ꯀꯃꯥꯏꯅ ꯃꯥꯡꯍꯜꯂꯝꯃꯤ, ꯀꯩꯗꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯟꯒꯗꯕꯅꯤ꯫ ꯃꯩꯇꯩꯅꯤꯗꯤ ꯍꯥꯏꯔꯒ ꯃꯩꯇꯩꯅꯤꯗꯤ ꯍꯥꯏꯖꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤ ꯍꯥꯏꯕꯅꯆꯤꯡꯕꯕꯨ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯑꯃꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯃꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯤꯃꯥꯡꯗ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯝꯗꯤ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯦꯡꯉꯨ, ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯠꯁꯤꯜꯂꯛꯏ ꯃꯩꯇꯩ ꯃꯔꯛꯇ, ꯑꯗꯒꯤ ꯍꯤꯟꯗꯨ ꯆꯠꯁꯤꯜꯂꯛꯏ, ꯍꯤꯟꯗꯨꯗꯤ ꯑꯗꯨꯝ ꯆꯠꯂ ꯂꯥꯛꯈ꯭ꯔꯦ ꯀꯣ, ꯑꯩꯈꯣꯏꯅ ꯍꯤꯟꯗꯨꯏꯖꯝ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯗꯗꯤ ꯀꯥꯡ ꯈꯣꯡ ꯆꯥꯏꯔ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯈꯨꯗꯤꯡꯃꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯝ ꯂꯥꯏꯅꯤꯡ ꯄꯔꯤ ꯆꯠꯂꯒ ꯃꯣꯏ ꯅꯤꯡꯉꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯅꯤꯡ ꯄꯔꯤ ꯆꯠꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯕꯨ ꯑꯩꯈꯣꯏꯅ ꯉꯥꯛꯇꯅ ꯀꯅꯥꯅ ꯉꯥꯛꯀꯅꯤ? ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯣꯠꯅꯔꯣꯏꯁꯤ꯫ ꯑꯩꯅ ꯊꯥꯒꯠꯄ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯇꯥꯛꯊꯣꯛꯄ ꯌꯥꯗꯦ, ꯑꯔꯣꯟ ꯑꯊꯨꯞ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯁꯦꯡꯅ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝ ꯑꯩꯅ ꯅꯝꯕꯔ ꯄꯤꯔꯒ ꯁꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯣ, ꯑꯩ ꯇꯥꯛꯆꯒꯦ꯫ ꯃꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ, ꯑꯣꯏꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯍꯥꯏꯔꯀꯥꯟꯗꯨꯗ ꯑꯩ ꯄꯨꯛꯅꯤꯡ ꯍꯟꯅꯕ ꯍꯣꯠꯅꯕꯤꯔꯛꯀꯅꯨ, ꯑꯩꯅ ꯍꯟꯗꯧꯁꯨ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯅ ꯃꯋꯥ ꯂꯧꯗꯦꯕꯀꯣ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯗꯣ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯀꯩꯁꯨ ꯂꯥꯏꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤ ꯅꯠꯇꯦꯕ, ꯃꯔꯝꯗꯤ ꯑꯩꯁꯨ ꯄꯔꯐꯦꯛ ꯅꯠꯇꯦꯕ꯫ ꯑꯗꯨ ꯑꯩꯅ ꯈꯪꯕ ꯈꯔꯁꯦ ꯃꯌꯥꯝꯅ ꯁꯖꯦꯁꯟ ꯇꯧꯕꯅꯤ, ꯃꯌꯥꯝ ꯇꯥꯟꯅꯃꯤꯟꯅ ꯀꯥꯟꯗꯨꯗ ꯑꯄꯨꯟꯕ ꯍꯥꯏꯕꯗꯨ ꯁꯦꯝꯖꯦꯕ꯫ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯊꯨꯗꯦꯛꯅꯕ ꯌꯥꯟꯊꯦꯟꯅꯕ ꯍꯣꯠꯅꯕꯁꯦ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯗꯣ ꯃꯗꯨ ꯏꯌꯥꯟꯗꯨꯅꯤ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯑꯩꯅ ꯁꯣꯏꯕꯗ ꯅꯪꯒꯤꯗꯣ ꯑꯗꯥꯏꯋꯥꯏ ꯁꯣꯏꯅꯍꯦ, ꯁꯨꯃꯥꯏꯅ ꯍꯥꯞꯄꯗꯤ ꯐꯖꯅꯤ, ꯅꯪꯒꯤꯗꯣ ꯈꯤꯇꯪ ꯍꯦꯟꯃꯜꯂꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕꯅꯆꯤꯡꯕ ꯁꯖꯦꯁꯟ ꯃꯌꯥꯝ ꯇꯧꯅꯁꯤ꯫ ꯃꯔꯝꯗꯤ ꯂꯥꯏꯔꯤꯛ ꯑꯃꯗ ꯏꯔꯝꯃ ꯀꯥꯟꯗꯨꯗ ꯍꯦꯛꯇ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯀꯥꯟꯗ ꯄꯥꯔꯛꯄ ꯅꯠꯇꯦꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕꯁꯨ ꯉꯥꯛꯄꯤꯌꯨ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇꯩꯆꯥ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥ ꯅꯥꯏꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯍꯟꯁꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤꯗꯤ ꯏꯁꯇꯗꯤꯑꯣ ꯂꯩꯖꯗꯦꯀꯣ, ꯁꯨꯝ ꯐꯣꯟ ꯑꯃꯗ ꯅꯝꯃ ꯀꯥꯟꯗꯨꯗ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕ ꯃꯌꯥꯝꯗ
ꯑꯩꯅ ꯊꯦꯡꯖꯍꯨꯝꯖꯔꯨ ꯈꯨꯗꯤꯡꯃꯛꯇꯨ ꯃꯌꯥꯝꯁꯨ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯃꯈꯣꯟ ꯁꯦꯡꯕ ꯁꯦꯡꯗꯕ ꯍꯥꯏꯁꯤ ꯑꯁꯨꯝ ꯊꯣꯛꯀꯅꯤ, ꯃꯔꯝꯗꯤ ꯏꯁꯇꯗꯤꯑꯣ ꯑꯃ ꯂꯩꯗꯅ ꯈꯣꯠꯇꯅ ꯐꯖꯅ ꯑꯗꯨꯃꯥꯏꯅ ꯔꯦꯀꯣꯔꯠ ꯇꯧꯖꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯤꯗꯃꯛ ꯁꯥꯎꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯊꯣꯛꯄꯒꯤꯗꯃꯛꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯗ ꯀꯥꯟꯅꯔꯕ ꯑꯗꯨꯒꯨꯝꯕ ꯌꯨꯝ ꯑꯃ ꯍꯤꯡꯕꯗ ꯀꯥꯟꯅꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯔꯛꯆꯒꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫